April tang kungani thoida nungdaram phom muche phongda Manipur top channel dagi photong update pijage. Leibak sigi oina Goa gi matungna Manipur na ani subu COVID-19 free state oire. India ra COVID-19 case sing tarama panga sama panga marfu ga mari shukre satrukani fu sikre. Leibak asigi oina Goa na ahanba COVID-19 free state oikraba tungda Manipur na ani subu oina COVID-19 free state oire. Manipur da sahi kungo humdogi nupi masa amadi sahi humpuga mangagi nupa ama COVID-19 positive oiduna Jenims amadi Rims ta laikat narakiba adu negative oibadagi state asida COVID-19 confirm case amata laitabadagi state asi Goa gi matungda ani subu COVID-19 free state oikibane. Leba asigi oina husuk fawbada recover tobagi sang asi 17.47 ni haina kendra gi haksal mantri laina phungdokre. Hauzik fawbada state amadi union territory kungo humdagi district humpuga mathoida hawkiba numit 13 ni asida COVID-19 confirm case amata laikide haina su health mantrilai asina phungdokli. Adumakpu Maharashtra gumba state laina asigi confirm case wangkhalakpaga loinana Mumbai amadi Pune da nongmagi confirm case hangalagli haidi. Leba asigi oina hauzik fawbada COVID-19 case 13 ga marfu ga mari sukre. Lising ahum ga sanipan ga humdrana layeng badagi fakre aduga satruka nifuna sikre haina agency gi pauna hairi. ICMR gi matungina hauzik fawbada miyoi 4.52 lakh test tokre hairi. Rajasthan da humpuga mari amaga positive oibaga loinana confirm case lising amaga satret ka maudraga mapan sukre. State asida lockdown thukaiba miyoi lising teret fare hairi. Gujarat nauna miyoi maudraga nithoi nabaga loinana hauzik fawbada miyoi lising ani ga sanigo humdraga nithoi sukre amana Madhya Pradesh gi mairo lising ahum romda Rajasthan gi kotara panduna satok sin yadana leidiba adu Madhya Pradesh sarkar na bus sama yankai thaduna makhoibu purakre hairi. Kerala da su laina asina naba hengalakpaga loinana hauzik fawba laina asina naba masing lising manga ga saniga kunguma pan yaure hairi. Tamil Nadu dana nauna humdraga taruk nabaga loinana apunma masing lising amaga sangaga maudraga taruk yaure hairi amaromda oiragliba phibam asiga mari lainana UP sarkar na state aduga Delhi amadi Noida gi border sing complete sil tokre hairi. Atopa paw amana mu black the gas yolamba fare. Ngase ayu Khurai Lamlong Bazar da Imphal East Police ki additional SP Roni Mayang Bamna lusingba kangbu amana Kepsi ketasing kauba dukan ama aina yadaba mongda gas cylinder yolambadagi cylinder taraga mapan phagatuna Porampat police ta sinakre. Pharaba dukan asi Lamlong da leiba Laisram Romeo kauba amagi dukan haina su poksi asina phungdorakli. Atopa paw amana mu miyam punama COVID-19 gi test tokthok hauba chungani Loken. Hauzik lockdown satharingai miyamna yumgi mapal thoktana lainaringai matam asida Manipur sarkar gi maikaidi gi Manipur miyamda COVID-19 laina leibra laitabra haibadu test takthokpa chungani haina Nambol Kendra gi Congress ki MLA N Loken phongdokre. Wafam asing asi sangai prauda leiba mahaki quarter da paumising unaba amada haikibane magna hai tamthiraba laisat ama oiriba COVID-19 na nare haibasi numit 13 gi matungda khanglai adubo hauzikti laina asina nai haibasi numit 13 gi matungda khanglai haina World Health Organization singmana haikre maduna laina asina nare haiba khangdana miyoi kya leibra leitabra haibadu khangdokpana khwaidigi afaba oigane maduna Manipur sarkar na Manipur gida leiriba community health center primary health center kaya asida laikai de leiriba asa amadi health department ki maru oiba staff singna achoba thodang laudona COVID-19 nai amadi nade haibadu test tobagi thabak chathaba phagane haiki amaromda Nambol Kendra gi oina National Food Security Act napsa gi makhada miyamda seng kg amamamda lupa ahum da phangangadoriba si lemna piragani me thagi masagi seng Kendra asigi oina yengadoriba asida miyamdagi sel amata lauraroi Kendra asigi oina napsagi sengi senpham adu MLA na puthologa yelagani haina su pausi asina phongdorokli aduga ma'am aina pabla su kiblan